Social media ki kuthangda ngarang yawoloi mangi apunba loop ama oiriba G5 na wangbal kanel manakta hangliba Sorojini Oil Pump matam pumbaki oina athingba thamle haina phongdorakliba adugi matangda yawoloi ichil inaw singna hairiba thokdok adu thokchom zadumani masana thokiba leite oil pump Tingzinbagi Kongjang adu handokpiyu haina zadumani na phongdorakli ngasi Sorojini Oil Pump da paugi mifam ama pangthokladuna thokchom zadumani na phongdorakpada mahak khangabo kendragi mikhal anirak thengnakraba leibak Tihauraba miyoi amani mamang chahi English ngani kunmanga gi November tang kun tarukta ima leibaki ningtamba hanzinana ba lantheng minaramba Yawolup mga G5 ki member amaga zadumani wari sanaba matamda mahaki escort stingna Yawoloi member adubu fai kutlai muli Zipsi muli haiban chingba maral kaya pirakpa asigumba thokdok amata numit aduda thokiba leite mahak masadi November tang kun taruk adugi anganba ayupung Mapan tabagi Delhi da chatnanabagi damag yumdagi thokle numidangi matamda Facebook ki page amada thokdok asigi matangda phongdorokpa thengnabadagi khudaktagi Manipur da leihoba mahake escort singa paw phongnaki amade adugumba thokdok amata thokiba leite haina social media ki khuthangda sengdok chari Third IRB gi site ki sumakoi gi officer sing ama thabirakuna makoi gi personal sing adu asokapan yaubra pamdaba thokdok sing thokibra haina su verify tawba lakhi maramasina yawoloi ichilinaw singna thokdok asigi matangda hena yengsinbiyu haina thamlakhiba athingba kaya asi komthokpiyu haina phongdokki Hamboki Sorojini Oil Pump imapu oriba Jadumnigi sport anina aloluk amagi lanmi ama phaduna purubadagi lanmi aduna onkhalaga sport anidugi maraktagi ama makok thugaiduna thanamle hairi jipsi phawga munduna pukhre hairi sigi paw chek tabaga aina aigi leiriba aigi security sing aikoigi aina polling toraga ai moi paw loki adu thodok tu thokhibe leiti hai aduga marak sidaida aikoigi ai gari sinju puhiba leite aduga marak sidaida social media kuthangda lakibu ponina aikoigi aigi escort provide to griba thare bigi officer ma laktuna visit toki